ga unaduna manipur da thokliba pamdaba thodok singi matangda marik chumna thamlamle center na response Piraktriba Phaobadi Cocomi na Chatthariba Khongjang Hanloi HAINA Cocomi gi convener KHURAIJAM ATHOUBA PHONGDORAKLI New Delhi da MHA gi mihut singa unanaba chatkiba Cocomi gi mioi taretna saba delegation team ngasi Imphal da thunglakiba ga loinena Imphal gi international airport da paumi singa unaba amada bahakna wafam asi phongdokdona makha tana hakibada Gwaltabigi Thaudoki Matangda Chapchaba Marik Chumba Paudam MHA gi mihut singda thamki Thaudok adugi matangda same kiba inquiry committee da miyam gi thasaba leitabana maram oraga amuk nauna independent oiba inquiry committee ama semduna hiram adugi matangda thijinnaba wafam thamlamki hari Manipur da amuk hanna ing tapa puraknaba thabak thoram sing center na honaraktriba Phaobadi Cocomi na miyam ga punna Chatthariba Khongjang Hanloi leitana adumak chathakigani hainasu mahakna phongdoki